Amazon Sailfin Catfish na Manipurgi indigenous nga singda threat tawre. South America gi Amazon River basin da fangbang Sailfin Catfish Manipur da yaurak baga loinan na nga makal asina Manipurgi indigenous oiba nga makal singda threat tawduna nongmagi indigenous nga sing asi mangsilak pa yabagi akiba leide haina expert singi mot phongdorok le Manipur da hairiba Sailfin Catfish asi leide haina khangba ngamkhiba se miyoi kharana Bisnupur district king Waisel Marilda April kunganithoi da faba ngamkhibadagi ne expert singi mota Amazon Sailfin Catfish asi haukiba chahi khara asida northeastern rom da laiba thengnakhide adubu mamang sahidagi hauna lower Assam gi Brahmaputra Bihar gi Ganga na chingba turel achauba singda nga faba miyoi singna faba thengnakhi adubu northeastern gi state singdadi hairiba nga makhalase haujik phawbadi Manipur natana thengnadri haire expert na makha taraduna hai asigumba alien species ki nga makhalase Manipur gi pat turel da faba si apaba khudam dinate masina takbade Manipur gi aquatic diversity region asida achauba nga singna turel achaubadagi kakhalaglaga Manipur da laijariba indigenous nga makhal singda attack tawduna sathokduna mangan takhanba hauraklagani haina Indian Council of Agricultural Research ICAR Manipur Center ge scientist C.H. Vasudha Devi na agency da phongdokle mahakna phongdokhibada hairiba nga makhal asi lamdam asomge biodiversity da yamna chawna soganganeng food amarom sangba nga makhal asi mahaki species yamna thuna sandokpa ngamme official report ki matungin na hairiba nga makhal asi centimeter nifuga mapan hena chawkhalakpasu yai aduga lumba na gram 410 rom lumga nei hairiba nga makhal sing asina masing yam khalaktuna makhoi gi habitat chawthokna bohonaraka nei asumna oiriba mawong asida lamdam asida maihawroldagi leiramlaba nga singda tamna attack tawduna mangkhiba yabagi oithokpasu lei haina mahakna phongdokhe